Prithibi machet ani thongna kairakpa yabagi akiba sauna leirakpadagi malengni scientist sing nungcha thinakre. Taibang miyobna leiriba amata ngariba at malem Prithibi asi machet ani thongna kairakpa yabagi akiba sauna leirakpadagi malengni scientist sing kham thengmuna nungcha thinakre hairi. Report asigi matungina art ki leiningdre sahi crore kullongi mamangdagi Manipuri ronungda leiriba plate mantle kaitharaktuna lupthakibaga loinana leibak ki leithak thangba leibak sing makha tamna nomogi asumna lepa leitana chingthari maramano sarana kilometer ahum dagi mari phawba luna achauba lokchap amagum leirakpadagi malem Prithibi asi ani thona karaklagadra haibagi achauba chingnaba adu leirakibani samudagi ronungda chingtharakpa asina maram oiduna Iraq amadi Turkey ga lonaba mapamda leiriba singsu tamna kinthaba horakre scientist singna phongdorakpagi matungna samudagi ronungda leiriba plate mantle singna samnahaliba malem Prithibi gi leibak sing asi singkhairakliba asi makha tana adumak chatharaklabadi nongmadi soidna akiba phanglaba thodok ama tholakpa yai adubu karamna ba sahida asigumba tamthiba tawdosi tholakadagi haibadi chapchana khangnanaba honabada awaba oigani hairi makha tarakpa pawda kangpokpida AK rifle paiga football sanabagi video social media da viral oire Kangpokpi district ki mafam amada sanakiba football match ta sanaroi singna AK rifle jaungna afaba makalgi clashing parga sanawi video social media da viral oire football match adu sanadringai mangoinana warm up tawrabagi video adu Instagram post amada Kangpokpi district tagi social media influencer amana thagalakhibani haina NDTV na phongba paw amana hairi video adu miyoi tara henmana football sanawai firon setpaga loinana AK amade American M series gi nongmai sing paidna ball kauba sanaba mek sengna ui nongmai sing dugi matonda ngangu machugi ribon ki loina video adugi matung inna mafam adu El Nojan Kipjen Memorial Playground ke jamno faidani hare mathangi pawda Manipur lenga ki laiba khongla khangba haibdu tare center ahoma purakani so haidre purakloi so haidre Kumbh Mela saru yaruba chief minister amasung MLA minister teret halakre hanadari Delhi da leirakhiba singsu mathang halaknaga dauri Delhi da numir humni leiruraba minister Khemchan halakre center gi lusingba singa kari wari sanarakpage hanglubadadi no comment haibadagi hena kaisu phongdoklamdre Relic camp da leirakpa singna thauri yanuna sinariba sing asi wamanbadagi sibna phare khanuna sirakpa ngaktani Aikoi subam nompham leitrabani yamna ware aikoi ge awabasi lengangna amutang lagla yengbirabdi khangani haraduna relic camp da leirabsing noi puno yamna ware maramasina pakhal orabasu yum amada leiba pami haina phongdokladuna relic camp da leirakliba singi manungdagi thauri yanu sibe yaurliba singsi wamanbadagi sibna pare khanduna thorakpa thodokni haina Kangpokpi district ki modbungdagi lanchelaktuna relic camp da changjapam lawraklibi ngarian bam ongbi pramona phongdorakli